Manipuri News Reader bu minyang tabiri ba pumnongpu taramna okchari ngasi February gi tang taraga taruki nungtil phongpa chefongda thabak phangdabasing miscall pibiyu ngasi Hairok Assembly Youth Congress Committee amadi Thawal District Youth Congress anina khusamnaduna National Register of Unemployer NRU hojik MPCC gi President M Okendro gi yumda Sarifa Rehman Secretary IYC amadi in charge Manipur galoina Manipur Youth Congress President Amir Hussein Hairok Block Congress Committee gi President TH Ranjan na hogdokre ngasigi NRU hogdokpagi thoram aduda All India gi oina chahi nemfu manga asida thabak phangdabagi chang khangwang wangkhalakpagi su nungnangba phongdoki amadi mobile number 8151994411 asida miss call pibinaba hogulakliba naha singna masa masa thabak phangdri haibadu register tawba yagani haiki aroibada yengbiri bapumnamakpu thagatchari